ꯃꯌꯥꯝ ꯉꯁꯥꯏ ꯑꯦꯝ ꯑꯥꯏꯒꯤ ꯁꯤꯒꯤ 20,000ꯒꯤ ꯑꯦꯝ ꯑꯥꯏꯁꯀꯤ 20,000 ꯑꯦꯝ ꯑꯦ ꯑꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯀꯩ 5,000 ꯑꯦꯝ ꯑꯦꯁ ꯑꯣꯏꯇꯥꯔꯗꯤ ꯑꯍꯨꯝꯗꯤ ꯃꯤꯅꯤꯃꯝ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯁꯤꯒꯤ ꯄꯋꯥꯔ ꯕꯦꯡꯛꯁꯤꯅ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯝꯕꯗ ꯃꯁꯤꯁꯤꯅꯕꯨ ꯏꯐ ꯐꯕ ꯃꯥꯜꯂꯦ ꯃꯃꯜꯁꯤꯁꯨ ꯈꯔ ꯍꯟꯊꯔꯗꯤ ꯐꯗꯧꯅꯤ ꯁꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟ ꯑꯦꯅꯤ ꯑꯦꯝ ꯑꯥꯏꯒꯤꯗꯁꯨ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗꯩꯕꯨ ꯍꯦꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯔꯁꯨ ꯌꯥꯕꯁꯨ ꯌꯥꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯗꯨꯀꯥꯟ ꯈꯔ ꯈꯪꯅꯔꯗꯤ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯅꯤꯗꯅꯀꯣ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯁꯤꯗ ꯑꯗꯨم ꯄꯤꯕꯁꯨ ꯌꯥꯅꯤ 18 ꯋꯥꯠꯁꯦ ꯐꯥꯁ ꯆꯥꯔꯖ ꯇꯧꯔꯦꯕ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯒꯤ USB A ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯑꯃꯅ B ꯑꯃ ꯁꯤꯁꯤꯅ C ꯍꯧꯖꯤꯛꯀꯥꯟꯁꯦ Cꯗꯩꯁꯨ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ ꯑꯃꯁꯦ B ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯁꯤꯗꯩꯁꯨ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯆꯧꯕ ꯑꯅꯤꯁꯤꯅ A ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯒꯤꯅ ꯑꯅꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ 18 ꯋꯥꯠ ꯐꯥꯁ ꯆꯥꯔꯖꯤꯡ ꯕꯨꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒ ꯑꯗꯣ ꯃꯥꯏꯁꯦ ꯀꯩꯅꯣꯗꯤ ꯇ꯭ꯔꯤꯄꯜ ꯑꯥꯎꯠꯄꯨꯠ ꯍꯥꯏꯁꯦ ꯑꯅꯤꯁꯦ ꯌꯥꯔꯦ ꯇꯥꯏꯞ Cꯁꯨ ꯌꯥꯔꯦ ꯃꯁꯤꯃꯗꯤ ꯐꯗꯤ ꯐꯔꯝꯃꯦ ꯇꯥꯏꯞ Cꯒꯤ ꯀꯦꯕꯜ ꯑꯃꯁꯨ ꯍꯣꯏ USB ꯀꯦꯕꯜ ꯑꯃꯁꯨ ꯄꯤꯔꯛꯀꯅꯤꯀꯣ ꯇꯥꯏꯞ Cꯒꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯆꯥꯔꯖꯤꯡꯒꯤ ꯑꯗꯣ ꯃꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯑꯣꯏꯕꯅꯦ ꯕꯦꯁ ꯁꯦꯂꯔ ꯑꯗꯣ ꯃꯁꯤ ꯑꯃ ꯌꯥꯔꯦ ꯑꯗꯨꯒ ꯈꯔ ꯍꯣꯡꯕꯗ ꯆꯞ ꯃꯥꯟꯅꯕꯗ 18 ꯋꯥꯠ ꯐꯥꯁ ꯆꯥꯔꯖꯤꯡꯒꯤ ꯁꯤꯁꯀꯥꯒꯤ ꯄꯣꯠꯁꯤꯁꯨ ꯁꯤꯁꯨ MRPꯗꯤ ꯌꯥꯝꯃꯝꯃꯤꯅꯦ ꯍꯣꯡꯉꯤꯗꯅꯀꯣ ꯃꯁꯤꯁꯨ ꯌꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯦ 12 ꯂꯣꯏꯔꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯉꯥꯛꯇ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯁꯤꯗ ꯇ꯭ꯔꯤꯄꯜ ꯑꯥꯎꯠꯄꯨꯠ ꯄꯣꯔꯠꯁ ꯀꯣ A ꯑꯅꯤ ꯂꯩꯔꯦ ꯇꯥꯏꯞ C ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤ ꯏꯟꯄꯨꯠꯁꯨ ꯆꯥꯔꯖ ꯇꯧꯕꯗꯁꯨ ꯑꯅꯤ ꯌꯥꯔꯦ ꯇꯣ ꯁꯤꯗ ꯍꯥꯏꯁꯦ ꯏꯟꯄꯨꯠꯁꯦ USB B ꯌꯥꯔꯦ ꯇꯥꯏꯞ C ꯌꯥꯔꯦ ꯑꯥꯎꯠꯄꯨꯠꯁꯨ ꯌꯥꯔꯦ ꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯥꯔꯖ ꯇꯧꯔꯛꯀꯦꯁꯨ ꯌꯥꯔꯦꯗꯅ ꯑꯩꯈꯣꯏ ꯐꯣꯟꯗ ꯑꯥꯎꯠꯄꯨꯠꯁꯦ ꯑꯃꯗꯤ 15 ꯑꯣꯏꯕ ꯑꯃꯅ 18 ꯋꯥꯠ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯆꯥꯔꯖꯔꯁꯦ 18 ꯋꯥꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯁꯤꯒꯤꯁꯦ 18 ꯋꯥꯠ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤ ꯆꯥꯔꯖ ꯇꯧꯕꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯥꯔꯖꯔꯁꯦ 15 ꯋꯥꯠ ꯑꯣꯏꯇꯥꯔꯗꯤ ꯈꯔꯗꯤ ꯇꯞꯅꯤ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯊꯝꯕꯩꯕꯨꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤꯁꯦ ꯆꯥꯎꯗ꯭ꯔꯒꯗꯤ ꯄꯋꯥꯔ ꯕꯦꯡꯛꯒꯤ ꯗꯔꯀꯥꯔꯁꯦ ꯑꯣꯏꯗꯅꯀꯣ ꯃꯩ ꯃꯨꯠꯊꯣꯛꯈꯤꯕꯒꯨꯝꯕ ꯌꯥꯎꯔꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ 20,000ꯒꯤ ꯁꯤ ꯅꯠꯇꯕ ꯑꯦꯝ ꯑꯥꯏꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯄ ꯀꯥꯟꯗ ꯑꯩ ꯄꯨꯔ ꯆꯠꯂꯦ ꯁꯨꯝ ꯚꯤꯗꯤꯑꯣꯒ ꯅꯝꯒꯟꯕꯅꯤꯅꯀꯣ ꯑꯗꯣ ꯁꯦꯝꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯏ ꯑꯩꯕꯨ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯑꯩꯕꯨꯗꯤ ꯑꯦꯝ ꯑꯥꯏꯁꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥꯒꯤꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯑꯦꯝ ꯕ꯭ꯔꯥꯟ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯑꯦꯃꯥꯖꯣꯟ ꯆꯣꯏꯁ ꯀꯣꯏꯁꯨ 20,000ꯒꯤꯅꯤꯀꯣ ꯑꯇꯣꯞꯄ 30,000ꯒꯤ ꯂꯩ ꯑꯗꯨꯗ ꯁꯤꯅ 20 ꯋꯥꯠ ꯐꯥꯁ ꯆꯥꯔꯖꯤꯡꯒꯤ ꯑꯣꯏꯕ ꯑꯗꯣ ꯁꯤꯗ 20 ꯋꯥꯠ ꯐꯥꯁ ꯍꯣꯏ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯔꯝꯅꯤꯗꯅ ꯑꯗꯣ ꯁꯤ 20 ꯋꯥꯠ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯆꯥꯔꯖ ꯇꯧꯁꯟꯅꯕ ꯆꯥꯔꯖꯔꯗꯨꯅ 18 ꯋꯥꯠ 10 ꯋꯥꯠꯀꯤ ꯑꯣꯏꯔꯣ 15 ꯋꯥꯠꯀꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯆꯪꯉꯣꯏꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤꯗ ꯍꯧꯖꯤꯛꯀꯥꯟ ꯍꯣꯏ ꯐꯣꯟ ꯑꯅꯧꯕꯁꯦ 25 ꯋꯥꯠ ꯑꯗꯨ ꯋꯥꯠ ꯑꯅ ꯐꯅꯌꯥꯝ ꯆꯥꯔꯖꯔꯕꯨꯗꯤ ꯂꯥꯛꯑꯦꯀꯣ ꯁꯤꯁꯨ ꯂꯣꯏ ꯇꯥꯏꯞ Cꯅ ꯆꯥꯔꯖ ꯇꯧꯕ ꯌꯥꯗꯣꯏꯅꯦ ꯇꯥꯏꯞ Cꯅ ꯆꯥꯔꯖ ꯇꯧꯕ ꯌꯥꯏꯑꯕ ꯇꯥꯏꯞ Cꯗꯩꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯦ 18ꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯉꯝꯗ ꯀꯔꯝꯕꯅꯣ ꯁꯤ ꯗ꯭ꯌꯨꯔꯥꯁꯦꯜꯒꯤ ꯁꯤꯅ ꯇꯥꯡꯉꯦ ꯗ꯭ꯌꯨꯔꯥꯁꯦꯜꯒꯤꯁꯨ ꯊꯣꯛꯑꯦ ꯃꯥꯁꯨ 22.5 ꯋꯥꯠ ꯄꯋꯥꯔ ꯗꯤꯂꯤꯚꯔꯤꯕꯨ ꯑꯣꯏ ꯃꯥꯁꯦ ꯇꯥꯡꯉꯦ ꯃꯁꯤꯈꯩꯁꯦ ꯑꯗꯨꯝ ꯗꯨꯀꯥꯟꯗꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯑꯣꯟꯂꯥꯏꯟꯗꯩꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯃꯦꯇꯜ ꯀꯦꯁꯁꯨ ꯑꯣꯏꯕꯅꯤ ꯗ꯭ꯌꯨꯔꯥꯁꯦꯜꯁꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯤ ꯑꯦꯝ ꯑꯥꯏꯒꯤꯁꯦ ꯑꯦꯝ ꯑꯥꯏ ꯅꯠꯇ꯭ꯔꯁꯦ ꯃꯥꯁꯦ ꯃꯦꯇꯜ ꯀꯦꯁꯁꯨ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯐꯩ ꯑꯇꯣꯞꯄꯁꯨ ꯂꯣꯏ ꯐꯅꯤꯗ ꯆꯞꯄꯨꯗꯤ ꯃꯥꯟꯅꯩ ꯑꯗꯣ ꯑꯩ ꯂꯩꯌꯣꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯂꯩꯒꯅꯤꯅ ꯈꯜꯂꯦ ꯀꯔꯦꯟꯂꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯐꯣꯔ ꯏꯝꯐꯥꯜꯒ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯕꯅꯦ ꯃꯤ ꯂꯩꯒꯦꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯀꯔꯝꯕ ꯐꯒꯗꯒꯦꯅ ꯑꯩꯅ ꯁꯤ ꯈꯟꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯔꯖꯔꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯗ ꯑꯗꯨꯝ 30 ꯋꯥꯠꯀꯤꯒꯁꯨ ꯊꯣꯛꯄꯅꯦ ꯐꯅꯌꯥꯝ ꯋꯥꯠ ꯑꯆꯧꯕꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯆꯥꯔꯖꯔ ꯑꯃꯨꯛ ꯂꯩꯇ꯭ꯔꯗꯤ ꯆꯥꯔꯖꯔꯗꯣ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯕꯗ ꯂꯨꯄꯥ 1,000 ꯇꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤ ꯔꯦꯗꯃꯤꯅ ꯑꯃꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯔꯦꯗꯃꯤ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯦꯝ ꯑꯥꯏ ꯂꯩꯕꯅ ꯐꯩ ꯁꯤꯅ
ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯕꯅꯦꯕ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯣꯏꯕꯒꯨꯝ ꯇꯧꯅ ꯔꯦꯗꯃꯤ ꯑꯁꯤꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯨꯄꯥ ꯆꯥꯝꯃꯨꯛꯇꯪ ꯈꯦꯠꯅꯔꯒ ꯑꯃ ꯌꯣꯠꯀꯤ ꯑꯣꯏꯕꯗꯨꯅꯕꯨ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯁꯤꯁꯨ ꯕꯦꯁ ꯁꯦꯂꯔꯕꯨꯗꯤ ꯑꯣꯏꯀꯣ ꯑꯗꯣ MIꯒꯤꯗꯨꯅ ꯐꯩ ꯆꯞꯄꯨꯗꯤ ꯃꯥꯟꯅꯩ ꯑꯃꯁꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯈꯪꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯈꯔ ꯈꯔ ꯈꯪꯕꯗꯨꯕꯨ ꯁꯨꯝ ꯍꯥꯏꯕꯋꯥꯅꯤꯀꯣ ꯐ꯭ꯔꯦꯟ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯨ ꯑꯃ ꯌꯦꯡꯉꯝꯕꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯃꯥꯡꯈ꯭ꯔꯦꯅꯦ ꯍꯣꯏ ꯁꯤꯅꯤ ꯋꯥꯔꯤꯁꯦ ꯐ꯭ꯔꯦꯟ ꯂꯤꯡꯀ ꯍꯥꯞꯄꯛꯀꯗ꯭ꯔꯣ ꯂꯤꯡ ꯍꯥꯞꯆꯤꯜꯂꯛꯀꯦ ꯐꯔꯦ ꯐ꯭ꯔꯦꯟꯁ ꯑꯦꯅꯤ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ